ai ding them changmo nang kai do ri ꯗꯥꯊꯣꯏꯕ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯂꯤꯁꯇꯤ ꯂꯧꯔꯦ ꯃꯈꯥꯗꯤ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯈꯪꯗꯦꯅꯦ ꯂꯥꯛꯑꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯂꯤꯁꯁꯤꯗ ꯌꯥꯎꯔꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤꯗꯤ ꯑꯃꯠꯇꯁꯨ ꯍꯤꯡꯅꯔꯝꯗ꯭ꯔꯦ ꯇꯟꯕꯨ ꯇꯟꯖꯜꯂꯛꯑꯦꯗ ꯑꯁ ꯑꯗꯨꯃꯥꯏꯅꯁꯨ ꯄꯪꯈꯟ ꯈꯟꯒꯤꯅꯨꯗ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ai aisna sak ti lo ra mabani injang du di ango bina pro kana harabani na ma la ga dum thongja horo na ꯍꯣꯏ ꯍꯣꯏ ꯊꯣꯡꯖꯍꯧꯔꯒꯦ nang na rai bak sidil loire he pura patle ba ai ningtem nang game da dum to loire ba nang bo vacation ju lo sile nang gi homework sing do phajana check tok thom papa mu chalu gi mama ga phajana le mu ko ꯍꯣꯏ ꯇꯧꯒꯦ 붕어, 오피스 잘라봐라. hoi babung 낭나 오피스 잡아다 단자 아무튼 영라가 이파기 안 혹시 무튼 심위로 오더나. aikoi babung ye hona bise tawra dong ni thabak salam dai sida 하이, 아두기나 띠해. 아노 야우더버세 이파디 이버 파버드네. 이파기 미세 마세 마랑 야는 우레나 떠보닌 해. o ai hojing ngam khiroi thabak yam chili sien ga pai da baga hanu tang da dairi irga kari kan da ki sien khara ko ma kan da ne ko na semasi 야이다 야이다. 이사나 생꼼범 마탐데 핵심지. ꯑꯁ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯗꯥꯎꯁꯤꯕꯣ ꯑꯕꯨꯡꯉꯣ ꯁꯦ ꯃꯃꯥꯁꯦ ꯗꯥꯎ ꯌꯥꯝ ꯌꯥꯗꯦ ꯅꯪ ꯑꯃꯨꯛꯇ ꯇꯣꯛꯂꯛꯎꯁꯦ ꯃꯃꯥ ꯗꯥꯎ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯒꯤꯁꯦ ꯁꯦ ꯇꯣꯛꯂꯣ ꯀꯣ ꯐꯖꯅ ꯇꯣꯛꯂꯣ ꯃꯃꯥ ꯗꯥꯎ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯒꯤꯁꯦ ꯄꯥꯏꯌꯨꯁꯦ ꯇꯣꯛꯂꯣ 하이, 비마. 비모. 하이. 이파 히닥 싸게 이신 글라스 좀 부터오는 해. ꯗꯥꯎꯅ ꯗꯥꯎ ꯌꯥꯗꯕꯅꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯗꯅꯦ ꯁꯤꯈ꯭ꯔꯗꯤ ꯐꯔꯗꯕꯅꯦ ꯑꯩꯗꯤ 이수, 닝템. 우프 히닥 싸게 이신 기타 부터오는 해. ꯅꯤꯡꯊꯦꯝ ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯣ 하이. 비모. 능 부따리 버른 해. ꯄꯨꯄꯨ ꯏꯁꯤꯡꯁꯦ ꯍꯦ 그래. ꯑꯩꯅ ꯅꯪ ꯊꯣꯛꯈꯤꯗꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤ ꯏꯁꯤꯡꯅꯣ ꯆꯪꯉꯣ ꯌꯥꯝ ꯊꯨꯅ ꯆꯪꯉꯣ ꯍꯥꯏꯕꯅꯦ 비마. ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯃꯥ ꯑꯩꯅ ꯅꯥꯟꯅ ꯊꯝꯃꯤꯕ ꯏꯆꯥꯁꯦ ꯍꯅꯨꯕ ꯅꯪꯅ ꯄꯥꯈꯣꯟ ꯁꯤꯕ ꯌꯥꯕ꯭ꯔꯣ 비마. 이파 히닥 심무튼 싸게 ꯀꯔꯤꯒꯤ 하잖아. ꯍꯤꯗꯥꯛ ꯅꯊꯤꯕꯣꯡꯗꯣ ꯆꯥꯒꯦ ꯍꯥꯏꯔꯗꯤꯅꯦ ꯅꯁꯥꯅ ꯍꯧꯒꯠꯂꯒ ꯆꯠꯂꯨ ꯅꯈꯣꯡꯗꯣ ꯄꯥꯟꯗ꯭ꯔꯣ ꯊꯕꯛ ꯑꯃꯕꯨ ꯍꯥꯏꯔꯒꯗꯤ ꯅꯥꯁꯤꯟꯅꯗꯣꯏꯒ ꯇꯧꯁꯤꯟꯅꯗꯣꯏꯒ ꯏꯪꯈꯣꯜꯁꯤꯗ ꯅꯥꯄꯤ ꯐꯣꯏꯗꯣꯛ ꯍꯥꯏꯕꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯒꯦ 이파기 학상체 얌 누가이땐 해. 기땅 깡클라가 타복시 떠오르게 비마. ꯑꯗꯨꯗꯤ ꯅꯊꯤꯕꯣꯡꯁꯨꯅꯦ ꯀꯪꯈꯠꯂꯒ ꯆꯥꯔꯣꯗꯅ ꯃꯤꯔꯦꯝ ꯊꯥꯛꯄ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯂꯥꯏꯅꯁꯨ ꯄꯥꯝꯗꯦꯅꯦꯍꯦ ꯅꯪꯁꯦ ꯍꯦ ꯇꯧꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯅꯊꯤꯕꯣꯡꯗꯣ ꯆꯥꯅꯤꯡꯉꯕꯗꯤꯅꯦ ꯅꯥꯄꯤꯁꯦ ꯁꯠ ꯐꯣꯏꯌꯨ ꯂꯥꯛꯑꯣ ꯐꯣꯏꯌꯨ ꯍꯥꯏꯕ 비마.
Pupu, say ising. Nang pupu ising porayro. Hoy, Pupu. Tamo. Pupu, ayos na pipoy bayaw. Isu na karigi yawadorino. Pupu dum tawge. Isu wa na nabanida. Chalo, sana jaruro. Waro ye, Pupu. Pupu na wana poy ba daw. Ay, yung mga hindi, Pupu. Ningthem, nang ada kay day no? As nung sam sai lao, imong jang sila. Nini na sapon ma'am lay lao. Yangoy, nini na ne. Asapo mayam mamle. Chalo. Asapo chi charu chalo. Nang kay sa doy no, la pa mo khalala. Ngasi di nungai re. Si mangai kay no nungai ba haise. Mani. Sidagi hena nungai bai bu. Kadai da leiramduino. Cha khai re, inem pok na thong ho re. Nungai re. Ado laisna. Makhoi hal lay basa. Kandi ka nei he. Hoi bema, noigidi kanai. Aikhoigi hanubasina sabaga tumbaga mirem oi leiri. Yumsigine kaniguma amta kana bazanate. Aina ne pura ga nampuda khakak to holise si mangai re. Pupu. Ha. Se, chak sa tho se. Yarida. Pupu ne sa lamdriye. Ngahak lerag charage ko. Hoji dum cha tho Pupu. Puglaman ba phatte ba. Se charo ba. Se, kudamo se Pupu. Bema, nang ipabu warugunu ko. Nakun nasado hamdoga sakum de sangab di pagadawa. Manaksuda lighting chu leibanina. Ai di ngasai dagi laisna na. Pangpai pai ba duda yaraboi ningdana pairu bani. Hoi, sumi bema. Yumsigi mina tawbadagi ibema na tawribani. Adugani bema imung pigi wasidi tosi. Mana ne aning apam pambado adum tawdun leirabani. Tinguba yapo nati. Ipana ne sakum sanga thongji lisipabu ne padi pamjo po nati. Adubu ne yararodabani tawjara sunoidana ipana thadobani. Adubu ne bema nayumdo oirasu migido oirasu amang singdi matam punamakta naigadabani ko. Adutada tangdu leitaba mai pakpa punsi haibado oigadorabani ko bema. Hanuba! Nang na haido kaino ba? Ay bu amang singnai de kai di kaino. Mana bigi mamang sida ay bu yoli ba kari gino ba? Ay bu yolaga nangonda kari kana ba phangge? Laisna se to han ga mana ba hongna de. Mana bigi nate. Mana mi mangda ay bu sumai na haiba yaba miro. Bema, ay di nang buyon ba natin hey. Kari ginata ne. Masi ay di am saida. Kayo tayo diba? Zakam da pisano. Saro no. Laisna, nang mo nga ba? Ahal siya man ay siya kayo no. Ayo ima. Ay buling biyadre me. Ay siri me to ise. Ayo. Kaidaura? Na heda naga tori duna. Ay
ꯇꯧꯔꯤꯁꯤ ꯎꯗ꯭ꯔꯣ ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯅꯣ ꯅꯪ ꯁꯤꯈ꯭ꯔꯒ ꯏꯇꯣꯟꯗ ꯂꯩꯍꯧꯕ ꯉꯝꯃꯣꯏꯅꯦ ꯑꯗꯨꯏ ꯁꯔꯨꯛ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣꯁꯦ ꯁꯤ ꯍꯥꯏꯔꯛꯑꯣꯁꯦ ꯑꯁ ꯂꯦꯡꯕ ꯉꯝꯗꯩꯁꯦ ꯅꯃꯤꯠꯇꯣ ꯎꯗ꯭ꯔꯣ ꯎꯏꯌꯦꯕ ꯑꯗꯨ ꯀꯅꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣꯕ ꯁꯦ ꯅꯪꯅ ꯅꯥꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯕ ꯁꯦ ꯍꯥꯏꯔꯛꯑꯣꯁꯦ ꯁꯤ ꯍꯥꯏꯔꯛꯑꯣꯕ ꯁꯦ ꯀꯅꯥꯅ ꯑꯣꯏꯅꯤꯒꯦ ꯅꯣꯏ ꯅꯄꯥ ꯍꯅꯨꯕꯗꯨꯅ ꯅꯠꯇꯅ ꯏ ꯄꯥꯕꯨꯡꯅꯕꯣ ꯊꯥꯖꯔꯣꯏꯅꯦ ꯅꯪꯗꯤ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯗ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯦ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯦꯅꯦ ꯅꯍꯥꯟꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯔꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯅꯍꯦꯔꯤꯁꯦ ꯅꯍꯦꯔꯝꯒꯗ꯭ꯔꯣ ꯑꯗꯣ ꯐꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦꯕ ꯑꯗꯣ ꯀꯞꯇꯕꯤꯗ ꯑꯩꯉꯣꯟꯗ ꯄꯥꯎꯗꯣ ꯑꯝꯇ ꯁꯦꯡꯅ ꯇꯝꯃꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯉꯁꯥꯏ ꯏꯃꯥꯟꯅꯕꯤ ꯂꯥꯛꯀꯅꯤꯅ ꯄꯥꯔꯇꯤ ꯇꯧꯅꯤꯅ ꯇꯥꯃꯣꯅ ꯆꯥꯛꯀ ꯊꯣꯡꯕꯤꯔꯝꯕꯗꯣ ꯊꯣꯡꯉꯦ ꯑꯗ ꯀꯩꯗꯧꯔꯕ ꯄꯥꯔꯇꯤ ꯇꯧꯗ꯭ꯔꯕꯣ ꯃꯥꯔꯤꯕꯒꯤ ꯌꯦꯟ ꯊꯣꯡꯕꯗꯣ ꯑꯣꯛꯇ꯭ꯔꯦꯅ ꯏꯃꯥꯟꯅꯕꯤꯅ ꯀꯤꯆꯟꯗ ꯀꯣꯊꯕ ꯆꯪꯉꯨꯕꯗ ꯑꯃꯥꯡ ꯑꯁꯦꯡ ꯅꯥꯏꯗꯦ ꯑꯍꯜ ꯂꯃꯟꯅ ꯇꯝꯕꯤꯗꯕ꯭ꯔꯥ ꯑꯩꯒꯤ ꯏꯇꯧ ꯇꯝꯃꯗꯤ ꯅꯣꯏꯁꯨ ꯂꯣꯏꯅ ꯃꯥꯡꯉꯅꯤ ꯑꯩꯗꯤ ꯐꯠꯇꯕꯤꯅꯤ ꯑꯃꯥꯡ ꯑꯁꯦꯡ ꯈꯪꯗꯕꯅꯦꯅ ꯏꯃꯥꯟꯅꯕꯤꯗꯨꯗ ꯑꯩꯁꯦ ꯌꯣꯜꯂꯝꯃꯤꯅꯤꯅꯦ ꯀꯔꯤ ꯄꯥꯕꯨꯡꯅꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯅꯠꯇꯦ ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯉꯥꯡꯒꯅꯨ ꯉꯥꯡꯒꯦ ꯍꯥꯏꯔꯁꯨ ꯀꯣꯟꯅ ꯏꯃꯥꯟꯅꯕꯤ ꯆꯠꯈ꯭ꯔꯒ ꯉꯥꯡꯉꯣ ꯍꯥꯏꯔꯨꯔꯒ 이진 콤네나 미기 마망다 이 풀이니네. खरादी हेलबने मसिगे हनुबसे मागे स्माइना मिमा मांगनाय दबसे तौरन ओइना अइना कयारागा हाइग्रबने मासु कया देब मसे मसे अइना सावरादिने युम सिदा मा लैतब्रा अइ लैतब्रा दि सोइन तौनब तारे मसे ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯣꯞꯇ꯭ꯔꯤꯉꯩꯗ ꯀꯩꯅꯣꯝꯃ ꯇꯧꯍꯧꯁꯦꯅ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ 세세 야레세 세 아이네 보내버 실력이 버세 아유 마시래 사오르노 버세 사오르노 봐 땀땀세 땀땀나 이도 땀나 아이 로이 보내버 떨어게 버세 아이 로이 보내버 떨어게 봐 부부 시기 사고 강제 자유 의사라게 이슈부 서골 강제시 밤브런 해. 밤에 부부 예, 오했니? 이슈기 오했니? 아도 낭부 서골 강제 사나 버디 밤브런 해. 밤에 사나닝의 부부 아도 거의 바빠나 사이니에 예, 낭 바빠나디 이슈도 그리 제도리바. 바나 사고 강제디 파타바 미나 사나바니 앙앙 망니 하이 아이 너가 내가 되나 라문ung 정라 나이 빠돌라 라정라 해마 아이네 장모 할지 그나드노 아이네 장모 할지 그나드노 무슨 장모 ngahaktang le yakisano kaino. 바보아 앙앙시 파는 바람만에 바봉나 파나바 셈비거든 하라가 오이데 빠도 매암 딱신비드나 앙앙시 망도리 라이크 라이수다 수암 공진 양너를 보면 땀시다 사고를 깡자이 깡차나라가 그리 깐도리게 바보 이사세 망나바 셈비거는 바보 뭉아 이빠이 부네 탐비름바 말림 신퉁나 파우리바 서골 강제 하이번 마사나세 요컷바 하이버시 줌드른 해. 바보는 야미 욕하는 게 그러네 레카시다 미래 매암 레이버니 까나까나노 디르고 허너비루로 아이 자지도 디하원 비르노 ngasi 바보다 사고를 강제 차나바 미임다 미웨베 야오크라브로 까나답도 와티와렘 헤이 실라 장실라 너 치쿠빵 탁질라 그러면시 아이 장 Hello, ayumday thorabani ko. Nangyam thung loislam moy. Lasoy na amtang chawji. ꯆꯠꯂꯒꯨꯝꯁꯤ ꯇꯣꯛꯑꯁꯦ ꯍꯥꯏꯔꯒ To daw ni. Ado ngasi lasoy na live amtang yenguse ba. Loislam ko. ꯍꯣꯏ ꯍꯣꯏ Ay thorabani.
ꯀꯩꯅꯣꯝꯇꯪ ꯍꯪꯖꯒꯦꯕ ꯌꯨꯝꯁꯤꯕꯨ ꯄꯥꯕꯨꯡ ꯅꯣꯡꯌꯥꯏ ꯈꯣꯏꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯦ ꯀꯔꯤꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯈꯣꯏ SK ꯄꯕ꯭ꯂꯤꯀꯦꯁꯟꯗꯩ ꯂꯥꯛꯆꯕꯅꯦ ꯑꯣ ꯄꯥꯕꯨꯡ ꯈꯣꯏꯒꯤ ꯃꯇꯝꯒꯤ ꯄꯣꯂꯣ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯃꯇꯪ ꯐꯣꯡꯒꯦꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯦ ꯑꯣ ꯑꯗꯨꯒꯤ ꯄꯥꯕꯨꯡ ꯎꯅꯔꯒ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔ ꯈꯪꯅꯤꯡꯗꯅ ꯂꯥꯛꯆꯕꯅꯦ ꯄꯨꯄꯨ ꯄꯨꯄꯨ ꯅꯪ ꯎꯅꯕ ꯃꯤ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯍꯩ ꯀꯅꯥꯅꯣꯅꯦ ꯈꯪꯗꯦ ꯃꯄꯥꯟꯗ ꯂꯩꯍꯧꯋꯦ ꯂꯥꯛꯑꯣ ꯄꯨꯄꯨ ꯌꯥꯝ ꯐꯩ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯗꯅ ꯐꯃꯨꯡꯗ ꯅꯥꯔꯒ ꯂꯩꯔꯦꯅꯦ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯇꯥꯃꯣ ꯑꯍꯜ ꯂꯩꯅꯥ ꯍꯥꯏꯗꯨꯅꯤꯗ ꯑꯗꯨꯅ ꯅꯣꯏ ꯁꯥꯎ ꯌꯥꯗ꯭ꯔꯦꯀꯣ ꯁꯥꯎꯗꯦꯗ ꯇꯥꯃꯣ ꯁꯥꯎꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯁꯦ. ꯆꯠꯂꯣ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯄꯨꯄꯨ ꯑꯗ ꯃꯤ ꯂꯩꯔꯦ ꯇꯨ ꯍꯩ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯍꯪꯉꯤ ꯄꯨꯋꯥꯗ. ꯍꯥꯏꯔꯤꯕꯣ ꯍꯩ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣꯅꯦ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔ ꯀꯩꯗꯧꯕ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯍꯩ ꯂꯥꯛꯑꯣꯕ ꯏꯄꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯁ ꯏꯄꯥ ꯀꯩꯁꯨ ꯇꯧꯗꯦꯌꯦ ꯄꯥꯕꯨꯡ ꯅꯁꯥꯗꯣ ꯋꯥꯍꯟꯒꯅꯣꯕ ꯀꯣ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯤ ꯂꯥꯛꯏꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯣ ꯍꯪꯕꯗꯤ ꯀꯅꯥꯝꯇ ꯅꯠꯇꯦ ꯐꯩꯗꯅ ꯁꯤ ꯃꯣꯏ ꯀꯅꯥꯝꯇ ꯅꯠꯇꯦ ꯂꯥꯛꯑꯣ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯤ ꯑꯁ 이봉어 너 콜부 까나 너네 ꯄꯥꯕꯨꯡ ꯌꯥꯔꯦꯗ 아묵ตึ 아이코 하이비니 이봉어 하이 이봉어 이ቤ모 너 콜부 까나니 하이바 ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯪꯍꯧꯔꯣꯀꯣ ꯋꯥꯔꯤ ꯁꯥꯍꯧꯔꯣ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯅꯦ ꯑꯩꯉꯣꯟꯗ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯀꯥꯟꯗꯗꯤ ꯄꯥꯎ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯒꯦꯝ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ 이봉어 솜다 솜도인데 장실라 이사사 빠bun가까지 따나시 하이바 ꯄꯥꯕꯨꯡ 1975ꯒꯤ ꯀꯜꯀꯇꯥ ꯄꯣꯂꯣ ꯇꯣꯔꯅꯥꯃꯦꯟꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯄꯣꯂꯣ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃꯇꯪ ꯐꯣꯡꯒꯦꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯊꯤꯕꯗ ꯄꯥꯕꯨꯡ ꯅꯠꯇꯅ ꯃꯇꯝꯗꯨꯒꯤ ꯄꯣꯂꯣ ꯄ꯭ꯂꯦꯌꯔ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏꯁꯤꯡ ꯈꯤꯇ ꯁꯤꯌꯔ ꯇꯧꯕꯤꯌꯨꯕ kuireda matamdo kauksalakleda piklingaidagi sagol kangjeibu yamna pamjana hauruki aibu popiba bajisu sagol kangjei sanaroini adubu laibak thiba thogdo amada sagoldagi taduna baji laikhidi numitudagi imana sagol kangjei panba sukya yakidre hai adubu यादृशु यातना इमादगी अचापोत चाननबा हादना लौ सेन सगोल अवायमन ओइनरगा नुंटीगी इमा खंगंदना थंगनब खुलदा चट्टुना सगोल कांगे सानरकी ताथोइबा नंगदी नोंमुतसु सगोल कांजे प्रैक्टिस तौदे सेलेक्शन दि नक्सले कमाई तौदोइबा फागी नोंयाई खनग्रदि ताथोइबा खलौददि चोपचनी करीबा हुजिकिदो नोंयाई खनगिनी आई खलौररोयबा असेंबैनी ताथोइबा नोंयाई नुंगतिगी प्रैक्टिस तौवे हाय सानाबसु फजै हाय सेक्शनबदि फये ताथोइबा आइजलना ऐ खुनजिदा आइबो थोइबा आइबो माइथीबा पीबा ngamba मी पोक्तरी पोक्सु पोलोय ताथोइबा कनाने लालो ताथोइबा सिदा थेंनबा याम फरे आई ताथोइबा थिरैने ऐ करी लेरा आइगी सेन पीगे हाइब्रो ताथोइबा ngarang si awar pado selitena iman piu yarakte adu de heng pugalage se sina ngasigil pamanga इस नंगी खदरक मदरक तो मो हौरबो as leida tawne ताथोइबा ai heng soidana pige ba आयेंगा पीद्रदीना
ꯁꯒꯣꯜ ꯊꯧꯍꯜꯂꯣ 이마ꯗꯩ ꯂꯧꯔꯒ ꯁꯣꯏꯗꯅ ꯄꯤꯒꯦꯕ ꯑꯗꯨ ꯇꯥꯊꯣꯏꯕ ꯁꯦꯂꯦꯛꯁꯟꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯁꯒꯣꯜꯗꯣ ꯈꯔ ꯉꯟ ꯊꯧꯒꯦꯀꯣ ꯃꯝꯁꯤꯜꯂꯛꯑꯀꯥꯟꯗ ꯒꯣꯜ ꯍꯦꯛꯇ ꯎꯗꯦꯕ ꯁꯛꯇꯥꯁꯤꯒ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯄꯣꯂꯣ ꯁꯥꯟꯅꯅꯤ ꯀꯥꯏꯅ ꯍꯩ ꯑꯩꯗꯧꯅ ꯐꯥꯎꯒꯦꯗꯤꯅꯦ ꯑꯩ ꯁꯤ ꯊꯛꯆꯜꯂꯣ ꯑꯁ ꯑꯩ ꯊꯛꯇꯦꯗ ꯑꯩ ꯑꯗꯨꯝꯕꯗꯣ ꯍꯩꯅꯗꯦꯕ 따태바 ꯍꯥ ꯅꯪ ꯉꯔꯥꯡꯒꯤ ꯁꯦꯟꯗꯣ ꯀꯣꯛꯅꯤꯡꯕ꯭ꯔꯥ 응 ꯍꯥ ꯀꯣꯛꯅꯤꯡꯉꯤ ꯇꯥꯊꯣꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯨ 아드 타발라이지 우러봐 우예 ꯅꯪꯅꯅꯦ ꯃꯉꯣꯟꯗ ꯑꯩꯅ ꯅꯨꯡꯁꯤꯁꯦ ꯍꯦꯛ ꯍꯥꯏꯕ ꯉꯝꯃꯕ ꯅꯪꯒꯤ ꯁꯦꯟꯗꯣ ꯀꯣꯛꯄꯤꯔꯦ ꯑꯁꯦꯡꯕꯩꯔꯣ ꯇꯥꯊꯣꯏꯕ ꯑꯁꯦꯡꯕꯒꯤꯅꯤꯅꯦ ꯑꯗꯨꯗꯤ ꯍꯥꯏꯔꯨꯔꯒꯦ ꯆꯠꯂꯣ ꯍꯥꯏꯔꯨꯔꯣ ꯆꯠꯂꯣ 이디 가해 ꯆꯠꯂꯣ 아도 따져봐 눅티기 하디 눅티기 꼭비거더라 ꯅꯨꯡꯇꯤꯒꯤ ꯀꯣꯛꯀꯅꯤ ꯁꯒꯣꯜꯕꯨ ꯄꯤꯒꯅꯤ ꯅꯪꯅꯅꯦ ꯃꯥ ꯌꯥꯅꯕ ꯍꯦꯛ ꯍꯥꯏꯅꯕꯤꯔꯕ ꯁꯦꯟꯗ ꯅꯠꯇꯦ ꯁꯒꯣꯜꯐꯥꯎ ꯅꯉꯣꯟꯗ ꯄꯤꯗꯧꯔꯤꯕꯅꯤ 아직뭐이로 따져봐 ꯑꯁꯦꯡꯕ ꯄꯤꯗꯧꯔꯤꯕꯅꯤ 아도디 하이로게고 ꯍꯥꯏꯔꯨꯔꯣ ꯌꯦꯡꯉꯨꯅꯦ 타봐 이제 어때 그네 다농 야이 몬다 ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯀꯣ 그러가 누가이 하이타래 ꯀꯥꯏ ꯆꯠꯇꯣꯏꯅꯣ 다농 야이 그시 잘로이다 타봐 우나블 라이네 ꯑꯦ ꯑꯩ ꯎꯅꯗꯣꯏꯗꯤ ꯀꯩꯒꯤ 와마 하이비오나 하레이바 ꯑꯦ ꯀꯅꯥꯅ ꯀꯔꯤ ꯋꯥ 이디 가해 ꯋꯥ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯗꯨꯕꯨꯔꯣ ꯇꯨ ꯑꯥꯗ ꯐꯝꯃꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪꯁꯦ ꯑꯦꯔꯥ ꯑꯩꯈꯣꯏ ꯇꯥꯊꯣꯏꯕꯗꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯥꯅꯅꯦ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ 하이그래? 아시디 앵온도 빨리 해. ꯑꯁ ꯌꯥꯗ꯭ꯔꯦꯍꯦ ꯄꯨꯛꯀꯁꯦ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯌꯦꯟꯁꯥꯡ ꯍꯥꯎꯕꯗꯨꯗ ꯌꯥꯝ ꯐꯖꯅ ꯆꯥꯁꯟꯈ꯭ꯔꯦꯅꯦ ꯑꯩꯗꯤ ꯑꯣꯖꯥ ꯑꯩꯁꯨ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯁꯟꯈ꯭ꯔꯦ ꯑꯣꯖꯥ ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯟꯗꯛꯀꯤ ꯁ꯭ꯇꯦꯠ ꯁꯦꯂꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏꯔꯣꯝꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯄ꯭ꯂꯦꯌꯔ ꯈꯔ ꯌꯥꯎꯅ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯏꯟꯈꯠꯅꯕ ꯀꯟꯅ ꯁꯦꯝꯒꯠꯇꯕ ꯌꯥꯗꯕ ꯍꯟꯗꯛꯇꯤ ꯁ꯭ꯇꯦꯠ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔ ꯊꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯍꯣꯏ ꯑꯣꯖꯥ ꯀ꯭ꯂꯕꯁꯤꯡꯗꯒꯤ ꯇꯣꯞ ꯄ꯭ꯂꯦꯌꯔ ꯑꯃꯃꯝ ꯈꯟꯒꯠꯂꯒꯅꯦ ꯍꯣꯏ ꯑꯣꯖꯥ ꯀꯣꯆꯤꯡ ꯄꯤꯔꯕ ꯃꯇꯨꯡꯗ ꯐꯥꯏꯅꯦꯜ ꯁꯦꯂꯦꯛꯁꯟ ꯇꯧꯒꯅꯤ ꯍꯥꯏꯔꯤꯅꯦ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯕꯨ ꯑꯗꯨꯅꯗꯤ ꯐꯔꯦ ꯑꯣꯖꯥ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯄ ꯉꯝꯅꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯄꯣꯛꯈꯤꯕ ꯃꯁꯥꯟꯅꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯆꯕꯒꯤ ꯏꯊꯤꯟꯗꯨꯕꯨꯛ ꯄꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯒꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯃꯤ ꯁꯥꯝꯈꯤꯕ ꯇꯥꯕꯅꯤ ꯑꯣꯖꯥ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝ ꯃꯥꯅꯤ ꯑꯣꯖꯥ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯍꯣꯏ ꯅꯪ ꯂꯩꯖꯔꯒꯦ ꯑꯣꯖꯥ ꯑꯁ ꯏꯟꯖꯥꯡꯗꯣ ꯌꯥꯝ ꯍꯣꯏ, ꯑꯣꯖꯥ. ꯍꯥꯎꯈ꯭ꯔꯦ ꯀꯣꯟꯅ ꯎꯅꯔꯁꯤꯀꯣ ꯍꯣꯏ ꯑꯣꯖꯥ 아다 마탄다 서군 강제가 사내시고 끊어놓네. ꯑꯩꯅ ꯃꯃꯥꯡꯗ ꯑꯣꯖꯥꯗ ꯍꯥꯏꯖꯈꯤꯕ ꯃꯤꯁꯛꯇꯨꯅꯤ ꯑꯣꯖꯥ ꯃꯃꯤꯡꯅ ꯅꯣꯡꯌꯥꯏ ꯀꯧꯕꯅꯤ ꯑꯣꯖꯥ 그다이되기네요. ꯑꯁꯤ ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯤ ꯑꯣꯖꯥ ꯃꯊ꯭ꯋꯥꯏꯗ ꯌꯥꯝ ꯌꯥꯎꯖꯕꯅꯦ ꯁꯥꯟꯅꯕꯁꯨ ꯐꯖꯕꯅꯦ ꯑꯩꯗꯤ ꯂꯣꯏꯔꯦ ꯅꯪꯗꯤ ꯂꯣꯏꯁꯜꯂꯕ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯂꯥꯁꯤ ꯌꯥꯊꯣꯛꯑꯒ ꯂꯣꯏꯔꯦꯗ 이마 ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯁꯤ ꯂꯩꯔꯦ ꯄꯤꯌꯨ ꯅꯃꯥꯗꯪꯒꯤ ꯃꯆꯥꯅꯤꯅ ꯄꯪꯄꯤꯗ ꯄꯤꯁꯜꯂꯨ ꯑꯩꯈꯣꯏꯗꯤ ꯏꯆꯥꯁꯨ ꯂꯩꯖꯗꯕꯅꯤꯅ ꯌꯥꯝ ꯇꯣꯟꯈ꯭ꯔꯦꯗ ꯄꯤꯗꯗꯤ ꯀꯩꯅꯣ ꯁꯤꯒꯤꯗꯃꯛꯇꯅꯦ ꯃꯃꯥ ꯑꯩꯅ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯅꯥꯏꯗꯈꯩ ꯏꯆꯥ ꯁꯦꯝꯃꯤꯁꯦ ꯅꯍꯥꯛ ꯏꯍꯥꯛ ꯊꯛꯇꯗꯤ ꯍꯩꯍꯧꯗ꯭ꯔꯕꯅꯤꯅ ꯏꯆꯥꯁꯦ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯟꯁꯦ ꯍꯥꯏꯕꯗꯗꯤ ꯅꯨꯄꯤꯗ ꯁꯦꯟ ꯊꯥꯗꯔ ꯀꯩꯗꯧꯗꯣꯏꯅꯣ ꯅꯨꯄꯤꯅꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ꯭ꯔꯥ ꯏꯔꯥꯡ ꯇꯧꯅꯅꯕꯅꯤ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ
ꯑꯣ ꯑꯩꯅ ꯌꯥꯈꯤꯗꯦꯗꯅ ꯏꯆꯥꯁꯤ ꯑꯩꯒꯤ ꯌꯥꯎꯗꯦ ꯁꯤꯅꯤꯅꯦ ꯍꯥ ꯑꯩꯒꯤ ꯌꯥꯎꯗꯦ ꯁꯤꯅꯦꯕ ꯑꯩꯅ ꯌꯥꯔꯝꯗ꯭ꯔꯗꯤ ꯅꯪ ꯅꯆꯥꯁꯤ ꯁꯦꯝ ꯉꯝꯈꯤꯗ꯭ꯔꯣ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯣꯕ ꯅꯆꯥꯁꯤ ꯁꯦꯝꯕ ꯉꯝꯒꯗ꯭ꯔꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯒꯤ ꯇꯥꯇꯣ ꯇꯧꯕꯤꯔꯛꯑꯅꯨ ꯍꯧꯖꯤꯛꯇ ꯑꯉꯥꯡ ꯅꯨꯄꯤ ꯂꯥꯏꯔꯤꯛꯀ ꯇꯝꯕꯤꯗꯅ ꯁꯦꯟꯒ ꯈꯔ ꯊꯣꯛꯆꯔꯛꯄꯁꯤꯗ ꯃꯤꯇꯥꯗꯅꯒꯁꯨ ꯇꯧꯔꯤꯅꯦ ꯑꯣ ꯃꯤꯇꯥꯗꯦ ꯑꯩ ꯀꯩꯝ ꯃꯤꯇꯥꯖꯗꯦꯀꯣ ꯀꯩꯝ ꯃꯤꯇꯥꯖꯗꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯅꯦ ꯂꯥꯏꯒ ꯑꯝꯇ ꯅꯤꯡꯖꯔꯔꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯅꯪ ꯑꯣꯏꯅ ꯅꯤꯡꯉꯒꯦ ꯍꯦ ꯏꯕꯦꯝꯃ ꯑꯩ ꯂꯥꯏ ꯀꯤꯗꯦ ꯅꯪ ꯀꯤꯀꯣ ꯏꯕꯦꯝꯃ ꯖꯣꯏ 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 ꯀꯩꯅꯣꯅꯦ ꯁꯤꯕꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦꯅꯦ ꯁꯛꯇꯥꯗꯨꯒ ꯑꯩ ꯁꯛꯇꯥꯁꯤꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯦ ꯍꯥ ꯍꯣ ꯎꯇꯤꯟ ꯑꯀꯥꯕ ꯃꯥꯟꯕꯣ ꯑꯁ ꯌꯥꯔꯦ ꯕꯥ 이마수 빠봉수 레피로 그대로게 아마기와 아마나 따나드라디 윰까마이나 잉나 찍나 반도이노 시데이디 메트릭가 파스 떠러가 타박 인캉가 떠러디 이마 빠봉기 와따나바 아이나 로이나 호나도이네 아두가 빠봉기수 아이나 셀 깐나 뚱찰라가 나바딥다 라이 크라마 부비게나 칼리네 하 아시행베이는 해 아시행베이네 빠봉 ꯑꯗꯨꯃꯥꯏꯅ ꯇꯪꯈꯥꯏ ꯌꯦꯟꯅꯔꯗꯤ ꯐꯩꯗꯅ ꯑꯗꯨꯅꯦꯕ ꯑꯗꯣ ꯁꯤꯗꯩꯗꯤ ꯈꯠꯅꯕ ꯌꯥꯗ꯭ꯔꯦꯀꯣ ꯍꯣꯏ ꯑꯩꯁꯨ ꯊꯦꯡꯉꯦ ꯅꯣꯏ ꯑꯅꯤ ꯉꯥꯡꯅꯩꯉꯩꯗ ꯑꯩ ꯀ꯭ꯂꯥꯁ ꯀꯝꯇ ꯌꯥꯎꯍꯧꯔꯔꯣꯏ ꯏꯃꯥ ꯑꯩ ꯆꯧꯈꯤꯒꯦ ꯄꯥꯕꯨꯡ ꯑꯩ ꯆꯧꯈꯤꯒꯦ ꯆꯠꯂꯣ ꯑꯁ 이마 이마 이제 로이드리 봐봐 ꯍꯣꯏ ꯍꯩ ꯑꯩꯁꯨ ꯇꯥꯏ ꯍꯩ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤꯗꯅ ꯆꯥꯛꯄꯨ ꯃꯨꯟꯗꯅ ꯍꯦꯛꯇ ꯆꯥ ꯌꯥꯕ꯭ꯔꯣ ꯁꯦ ꯁꯤꯃꯨꯛꯇ ꯈꯦꯠꯂꯧꯁꯦ ꯃꯇꯝꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ ꯑꯩꯅ ꯍꯦꯟꯅ ꯊꯦꯡꯉꯤꯝꯅꯦ ꯐꯅ ꯉꯟꯅ ꯍꯣꯠꯅꯩ ꯑꯗꯨꯉꯥꯏ ꯅꯪꯕ ꯀꯧꯕ ꯂꯩꯇꯦꯕꯁꯦ ꯁꯤ ꯉꯥꯏꯍꯥꯛꯇ ꯈꯦꯠꯂꯛꯑꯣ ꯍꯥꯏꯕꯅꯤꯅꯦ 이마 ꯑꯗꯨꯝ ꯇꯧꯍꯧꯔꯣꯕ 이마 ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩ ꯍꯜꯂꯛꯄꯅ ꯍꯥꯟꯅꯦꯕ ꯑꯋꯥꯡ ꯈꯨꯖꯧꯕꯨꯗꯅꯦꯕ ꯃꯤ ꯈꯨꯇ ꯎꯅꯧꯒꯦ ꯇꯧꯅꯦꯕ ꯑꯩ ꯀꯅꯥꯒꯤ ꯃꯤꯅꯣꯕ ꯎꯅꯗꯣꯏꯗꯨꯕꯣ 이마ꯅꯕꯅꯦꯕ ꯆꯠꯊꯣꯛꯈ꯭ꯔꯅꯦꯅ ꯇꯧꯅꯦꯕ ꯆꯥꯛ ꯆꯥꯔꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯑꯁ ꯅꯪꯉꯔꯣꯏꯕ ꯆꯥꯛꯇꯤ ꯁꯨꯡꯂꯣꯏ ꯂꯣꯏꯗꯅ ꯁꯦ ꯆꯥꯛ ꯊꯣꯡꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩ ꯄ꯭ꯔꯞ ꯂꯥꯛꯀꯦꯕ ꯍꯩ ꯌꯥꯝ ꯂꯥꯝ ꯆꯠꯈꯤꯅꯨꯀꯣ ꯊꯨꯅ ꯂꯥꯛꯎꯀꯣ ꯍꯩ ꯏꯃꯥ ꯀꯩꯊꯦꯜ ꯊꯦꯡꯉꯕꯅꯤ ꯌꯨꯝꯁꯤ ꯃꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯍꯣꯏꯕ ꯂꯥꯛꯀꯦꯕ ꯇꯥꯔꯕ ꯍꯥꯏꯁꯦ ꯏꯃꯥ ꯀꯩꯊꯦꯜ ꯊꯦꯡꯉꯝꯃꯤꯀꯣ ꯃꯁꯤꯗꯤ ꯊꯕꯛ ꯇꯥꯊꯣꯏꯕꯅ ꯅꯪꯁꯤ ꯌꯥꯝ ꯁꯤꯡꯖꯨꯗꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯨ ꯃꯣꯔꯣꯛꯇꯤ ꯄꯨꯛ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯟꯗꯦꯕꯨ 모럭티 샤이 ꯊꯕꯛ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯥꯊꯣꯏꯕꯅ ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯇꯥꯊꯣꯏꯕ ꯇꯥꯊꯣꯏꯕ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯁꯒꯣꯜꯗꯣ ꯈꯔ ꯉꯟꯅ ꯊꯧꯖꯒꯦꯀꯣ ꯑꯁ ꯀꯔꯤꯒꯤ ꯉꯟꯕꯅꯣ ꯌꯥꯔꯦ ꯆꯠꯂꯣ ꯁꯨꯃꯥꯏꯅ ꯆꯠꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯊꯕꯛ ꯍꯥꯏꯅꯕꯤꯅꯦ ꯍꯥꯏꯔꯒ ꯌꯥꯍꯟꯕꯁꯨ ꯉꯝꯗꯕ ꯁꯥꯎꯔꯅꯣꯕ ꯃꯥꯁꯨ ꯌꯥꯔꯛꯀꯅꯦꯕ ꯃꯤ ꯂꯩꯁꯥꯕꯤ ꯑꯣꯏꯕ ꯏꯀꯥꯏꯗꯣꯏꯅꯦ ꯀꯩꯅꯣ ꯆꯠꯊꯣꯛꯈꯣ ꯑꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯗꯧ ꯃꯥꯟꯕ꯭ꯔꯣ ꯅꯪ ꯉꯁꯤꯗꯒꯤ ꯁꯒꯣꯜ ꯑꯝꯇ ꯋꯥꯏꯍꯜꯂꯔꯣꯏꯗꯕꯅꯤ ꯅꯪ ꯇꯥꯊꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕꯁꯦ ꯇꯥꯊꯣꯏꯕꯅ ꯁꯒꯣꯜ ꯄꯤꯗꯗꯤ ꯑꯩꯗꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯀꯃꯥꯏꯅ ꯁꯥꯟꯅꯗꯣꯏꯅꯣ ꯁꯥꯟꯅꯔꯨꯔꯅꯨ ꯇꯥꯊꯣꯏꯕ ꯑꯩ ꯊꯕꯛꯗꯣ ꯉꯁꯤ ꯁꯣꯏꯅ ꯍꯜꯂꯒꯦꯕ ꯀꯣ ꯁꯒꯣꯜꯗꯣ ꯑꯝꯇ ꯋꯥꯏꯒꯦꯕ ꯀꯣ ꯇꯥꯊꯣꯏꯕ ꯑꯩ ꯃꯌꯥꯅꯕ ꯉꯥꯡꯅꯒꯦꯕ ꯁꯤ ꯇꯥꯊꯣꯏꯕ ꯍꯣꯏ ꯍꯥꯏꯌꯣꯕꯁꯦ ꯍꯣꯏ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯃꯤ ꯇꯥꯊꯣꯏꯕ ꯐꯔꯦ ꯅꯪꯅ ꯉꯁꯤꯗꯨ ꯊꯕꯥꯗꯨ ꯍꯦꯛ ꯌꯥꯟꯕ ꯉꯝꯃꯕ ꯑꯩ ꯅꯉꯣꯟꯗ ꯁꯒꯣꯜ ꯄꯤꯔꯦ ꯅꯠꯇ꯭ꯔꯗꯤ ꯉꯁꯤꯗꯒꯤ ꯁꯒꯣꯜ ꯑꯃꯠꯇ ꯑꯩꯉꯣꯟꯗꯒꯤ ꯂꯧꯕ ꯌꯥꯔꯣꯏ ꯍꯣꯏ ꯌꯥꯏ ꯇꯥꯊꯣꯏꯕ ꯌꯥꯏ ꯑꯩ ꯌꯥꯅꯕ ꯉꯥꯡꯅꯒꯦꯕ ꯍꯣꯠꯅꯧ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯊꯦꯡꯉꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯀꯣꯟꯅ ꯅꯣꯡꯃ ꯍꯪꯕ ꯌꯥꯕꯗꯨꯕꯨ ꯉꯁꯤ ꯍꯪꯗ꯭ꯔꯗꯤ ꯌꯥꯗꯗꯧꯅ ꯍꯣꯏ ꯕꯦꯝꯃ ꯑꯗꯨꯏ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯄꯥꯔꯥ ꯈꯪꯗꯕ ꯁꯨꯝ ꯌꯥꯝꯁꯜꯂꯛꯑꯗꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯋꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯍꯪꯍꯧꯕꯅ ꯐꯕ ꯅꯪꯅ ꯁꯣꯝ ꯑꯅꯝ ꯀꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯇꯥꯊꯣꯏꯕꯗꯧꯅ ꯃꯁꯛ ꯐꯖꯕ ꯃꯥꯗꯧꯅ ꯁꯦꯜ ꯄꯥꯏꯕ ꯀꯅꯥ ꯂꯩꯔꯤꯒꯦ
마가 농시는지 그냥 가야게 봐. 넌 농시야 되더라 마이고는 서골 감도 와일로 해야 돼. 아이디 서골 강지 자는데 딜레이 무슨 감데. 라오타 도베면 낙자 오실 라와 봐. 너 농시야 라와 봐. 따닝게고 와치 와림 동 나 아이, 까이 누님니. 나이 거임니. 나이 거다 도베면 낙자 대야로 해봐. 나이 거 봐. 타도 다 도베면 낙자 대야로 해봐. 타도 다 도베면 낙자 대야로. 오자노기니 다농야이 타도에. 낭 라이릭 땀 묻잘로 하라가 이랑 또 봐? 바봉 아이고 미야 아두다디 mamang 토비가노 바봉 미야 아두다디 mamang 토비가노 바봉 Ay, 세 ay, 이마 Adamay gawin mo, se! Moy babong, Tao se! noy de kari A이고 미야 mamang de yon ba 누피보 라이릭 땀 묻잘랑가노 잘랑가노 하라가 낭나 잘란 만 나트라 낭나 야한 만 나트라 낭온도 로이 땅냐 하라카네 바보, 와! Se! Babo ba? 아이고 Se! Tado! Moy babong! Ay 나저라 바봉 아이고 타도 Ano ba? Se! 아이 나 하이바 야다 Babo, 봐 moy babong! 타도 나 Se! Adamay gawin, se! 타도 Babo! 우시다 봐 아이고 kari 내 까이 mamangda 아이고 미양 봐 미 우시다 봐 마 하이엔데기 마판 톤 바 승야 야로 헬시 강아 마판 톤 바 야로 마 아모나 레 tamhan 바 야로 헬시 강아 봐 아이나 헬시 강아 봐 다노야이 나 이건데 사오리봐 세 사오르누바 아이슈 nga랑 nungdang khanba yaba khale 다도이바나 아이부 nungsibiba 아이기다makta wajabase khaluraga sum nungairaktre ai mana haibada yaragena khalle aduna 다노야이나 다도이바도 하이eng unanaba amta sinbiyuba 낭기 와도 다주디. 독신나 보름도 말. asengbaine ai haise 다노야 아이부 타자wo 아두데이 따투베다 야래 하르게 야라봐. hairuro ado hayengdo ahanbanina ibani thanda unaba igaijeiba aduna wabai wabiba hayengdo 다노야이게 पुनः lakminadaba yadabaniko 호이 아이 따투베가 랑미나게. 난 쇼디 쇼디레고. 마보 lakpu lakpigadrane. 나 그니 그이노 따투베바. 만 시등아이 뭐 아이니 그이노. 마 수이라 그니 아이니. Ado aina seliba fironjibu post tarabraba. Manu pamgadra. ꯌꯥꯝ ꯊꯤ ꯐꯖꯔꯦ ꯀꯩꯅꯣ ꯇꯥꯊꯣꯏꯕ ꯍꯦꯔꯣꯗꯨꯝ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯝꯐꯥꯎ ꯂꯩꯖꯗꯦ ꯑꯦ ꯂꯥꯛꯏꯅꯦ Laine. ꯑꯗꯣ ꯇꯥꯊꯣꯏꯕꯅ ꯁꯒꯣꯜ ꯄꯤꯅꯦꯗꯣ ꯀꯥꯎ ꯌꯥꯗꯦꯀꯣ Ngasidagi nangi oiladawni. ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯇꯥꯊꯣꯏꯕ ꯑꯗꯨꯗꯤ ꯑꯩ ꯁꯒꯣꯜ ꯐꯥꯖꯤꯜꯂꯨꯔꯒꯦ Chakinungai kohe. Amutedi yorokishinudana. ꯑꯗꯣ ꯇꯥꯊꯣꯏꯕ ꯄꯥꯈꯠꯄ ꯌꯥꯗꯦꯀꯣ ꯇꯥꯊꯣꯏꯕ ꯁꯒꯣꯜꯗꯣ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯇꯥꯊꯣꯏꯕ
thaba ai nang nga ta thoba asida Danong yai. Ay nang mutamo siyang nanungsi. Nahangay nang na aigidamag kaya da wazariba. Nungsibiba. Ngasidi ay pazana kangi. Ay nang punsi itado iya danong yai. chalo ai na kesu nungsi de ta thoba na nang nungsi bne ta thoba ma ji toksan ni ko ta jen nu ko ta thoba ai na ma nungsi ne swai gi de ai na bi ta thoba na ma nungsi na bi ne ba ma hai me ma sin di ni ko ta thoba boy nang ke do na chin di no ha ai na won da kai nungsi ya gi ge nang na ai me do ara ma ne ta thoba da yo ta thoba sa uti ne ta ara ma ne na yo ba Kaino nang haidubo? Nahangay na nungsi haraga ngasi na nungsi de haidubo kaygino. Ay bumigi mang de ikay babige khaliro. Si thokto na ba na ay na mi porakano haiba natro? ai na chin di bo lai sa ni e sakul gam phang ga ru ni nang na ai me ta ara ma ne na yo ni ta thoba da ta thoba ta ba na ai me ja ra ba ga ni ko ma ji toksan ni ko man chili je ta thoba ba ni khana na ba chili ni ta thoba i ma ka chen nungsi di ko ta thoba oi nang ngai ko Taba! 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 Ngai ko! Taba ngai ko! Taba ngai ko! Taba nai do oi ba myok de ba. Nang mai do thajro no ba. Ibani sauna na man chili ne ba. oi nang wa cha ngang nu sa jaluro na Asing mai ne mi taba. Ai ma ga sunu si de ba. Taba se. Selection je ka shuku rektre. 저걸도 아이시에는 비워줘 비게봐. oi nang ai kari wi ni ai ji bu che no lai bu ya bu chokaro wi nu hora na ha nang usi ta bro ha nang usi ta bro na ha chalo di chalo ai ni chalo di chalo nang inaro nang bocha pairo se 다थꯣꯏꯕ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯔꯕꯗꯤ ꯂꯥꯏꯔꯗꯅ ꯁꯒꯣꯜꯁꯤꯕꯨ ꯐꯖꯅ ꯊꯧꯕ ꯍꯩꯒꯗ꯭ꯔꯅꯦ? ꯊꯣꯝꯖꯜꯂꯛꯇꯅ ꯅꯊꯤꯕꯣꯡꯅ ꯑꯩꯒꯤ ꯆꯥꯔꯒ ꯋꯥꯅ ꯑꯩ ꯍꯨꯟꯗꯅ ꯉꯥꯡꯗꯅ ꯄꯥꯏꯔꯧꯅ ꯄꯥꯏꯔꯣ ꯈꯜꯂꯨ ꯂꯥꯎꯅ 인갈라게세. 아이 저기세. kuina kaarudabagi matungda ngasi kahabasidi maning mamang loina hek chatli he 다 대박. 예 nang kadwamdagiya aina nang aigi mitta chu ulno haben natro 다 대박. 에봉 뜨는 시비오바. 셀렉션 주고 실락드레. 셀렉션 시복도 딘나나우도 웬 비오바. 아이 다 대박 콩파이스 다. swada kadang madak tawran mo piroche cha ti tano ko चलो करण दा स्वाइदा लेरने 다 대박. 엄청 웬 비오바. 하버네 마시 चलुने चलो हे चलो मियादा कानदा बदा चलो thaba se sa thaksi se As laundressу yabdubu inesima thabak sitnaba. kaisu kaide da Ado ine. Mama di karang kanda halaktoino. tamba ngamde dai bema langphaida thabak suba sakhibani na ne ngasi halakani hayeng halakani tamba ngamde da ngai khone ado aidi kawbu kawge tawrure ngahal aina noi ma dagi phi ma lawrakpane ningsing lai nge sida nangam ta pukho sa tha amo ayam ta lokthokige Hoine. Loraba. 두두 아시 사골 호란 독도 레디 중
ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯍꯥ ꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯔꯦꯗꯅ ꯃꯥꯅ ꯍꯨꯔꯥꯜꯂꯒ ꯊꯧꯒꯦ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯁꯒꯣꯜꯗꯨꯅꯦꯕ ꯁꯦ ꯃꯌꯥꯝꯅ ꯀꯔꯤ ꯃꯉꯣꯟꯗ ꯆꯩꯔꯥꯛ ꯄꯤꯁꯤꯒꯦ 마대 하도거든요. 마대 नती इमा होय इने होय आइदी सगोल जुराम नती वखल न जगरे मैम आइदी नुंगती की ताथोबदगी सगोल जे सेल पिरगा वारगा खरगा थौ ꯀꯔꯤ ꯁꯒꯣꯜꯁꯦ ꯂꯧꯕꯗ ꯅꯪ ꯑꯩꯉꯣꯟꯗ ꯍꯪꯉꯝꯕ꯭ꯔꯥꯕ ꯍꯥ ngomdre ꯇꯨ ꯃꯌꯥꯝ ꯇꯥꯔꯦꯗꯅ ꯏꯃꯤꯠꯅꯁꯨ ꯎꯔꯦꯗꯅ ꯍꯨꯔꯥꯟꯕꯁꯤꯕꯨ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯁꯤꯒꯦ ꯃꯁꯤꯕꯨ ꯁꯤ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ ꯁꯦ इमा यंतु मैम ने सगोल हुराम ने नाय बिरिबा आई सगोल हुराम ने तीन तै बिमा ꯅꯪ ꯍꯨꯔꯥꯟꯕ ꯅꯠꯇꯦꯕ ꯍꯨꯔꯥꯟꯕ ꯅꯠꯇꯦꯅꯦ ꯍꯥꯏꯔꯤꯅꯦ सिबो सगोल हुरालिसिबो आई हुरान दी इमा आई हुरान नती मैम ने आई हुराम नती हम तायो इमा अमत सेंगतो इमा ꯅꯪꯗꯤ ꯍꯨꯔꯥꯟꯕꯅꯦ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯍꯨꯔꯥꯟꯕꯅꯦ ꯇꯧꯀꯅꯣ ꯅꯪꯗꯤ ꯁꯤꯖꯒ꯭ꯔꯣ ꯅꯪꯁꯨ ꯅꯄꯥꯗꯧꯅ ꯂꯞꯁꯤ ꯁꯤꯈ꯭ꯔꯣꯅꯦ ꯑꯩ ꯏꯇꯣꯝꯇ ꯍꯤꯡꯖꯍꯧꯔꯒꯦꯅꯦ ꯁꯦ ꯂꯩꯀꯥꯏꯗꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦ ꯁꯤ ꯃꯆꯤ ꯊꯣꯛꯂꯒꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯊꯥꯗꯣꯛ ꯅꯪ ꯁꯤꯍꯧꯔꯣꯀꯣ ꯅꯪ 시로 풀어도 니는 싸지. 마시도 하나지. 마시도 하나지. 진짜 깜짝이야. 진짜. 붙잡아 내 먼저 붙잡아. 바보 마카디 볼로 곰동 산에 비력박게 아보 러 학장은 감도 듣네 와리 꼰 떠올라 러 상스러 하이 와리도 꼰 산올라 웅어 와리 샤블로이 딩해 꼰 락서니 게 돌게 러 상스러 아이게 와리 샤가다 비암 레이 바봉 러 하고로 잤을라 어바 바보 이샤샤 나 코이 봉 락히드라 하이 초이드네 딜라 러 잤을라 락서니 영어이 와리 마카 샤가다 비암 레이고 러 나 코이 쇼이드네 딜라 오고 러 잤을라 게 돌게 정신 뜨까로지 왜 이렇게 깐지다 봐 누미도 마사노 바토 옴드레디 와리 로신자도니 पाबुंदुनसु याम थवा यावना वारि लिजनिंग बने अदो मोइ मिसिंदुगी मोंगदो कैनोमदि तविनी होय मचानु पाइ मोंगदो कैनोम तौद्रा मागिदो मिगी याम उनानिंगदबे मोंग तौ अदुनी अदुबु अहन ओइरकपगी फेरेंग तुरेंग ngang ओइरमबसु याइदा होय अदुमाइनो ओइरमबसु याइ ए दाथोइबा येंगुने हा कैदोरगे अखोइदि ना हंगैबु मुन्ने येंगुदे 1975 नतना मखा तारकपा टूर्नामेंट सिंगदा पाबुंग नोंयागी मिंगमते याउदिने तौरिसे असिंग बैरने एम देंगिनी मादी थासु याम यावना सानेना ताइ तो येंगुसे अमदसु येंगिनी करी ओइजानुने मागी थवाइ खुयाउदुदा सानाबा तोकपा हाइबसे मरम अमदि सोइदना लेरमगनिना खल्ले नत्रगना सेलेक्शन फंगदन तोखरजाला लो पाबुंग खोइ चलुसे लो पाबुंग उनरगा वारि मखा लेहलुसे लो अदुना फारने अखोइना हानसु पाबुंग उनजग्रबने पाबुंगनसु अमुकला ओना हाइबिरकपा अखोइ पाबुंगदि लेतिये मतम खरा मचानुपीगदा लेनियन सखिये अदुइ तै मेयारदि एड्रेस नत्रगा फोन नंबर बिबि यागद्रा अदुमदि आई पिसरारोइगे पाबुंगदो मसागा ngamdabadुदा पोथासना बायना मचानुपीगदा लेखिबने ओ हयेंग हलागो ओइना उनाबिरो होय तेमा निंथेम संगसलाw हयेंखै मसा खंगदबा मिगा वारि सादबा यादेको चंगो चलिसे लो अय कनानु लामिदुना
kana oinige ꯑꯩꯈꯣꯏ ꯍꯅꯨꯕꯗꯣ ꯎꯅꯕ ꯂꯥꯛꯏꯅꯤꯗꯅ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯅꯤꯒꯦ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯉꯝꯗꯗꯅ ꯄꯣꯊꯥꯖꯅꯕ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯒꯤꯗ ꯃꯇꯝ ꯈꯔ ꯂꯩꯈ꯭ꯔꯦꯅ ꯈꯨꯝꯈ꯭ꯔꯦ ꯑꯗꯨꯃꯥꯏ ꯀꯩꯗꯧꯕꯩ ꯈꯨꯝꯃꯨꯔꯤꯅꯣꯕ ꯅꯪ ꯇꯧꯔꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏ ꯄꯨꯡꯆꯣꯞ ꯆꯣꯞꯅꯗꯅ ꯇꯣꯛꯅꯔꯅꯤꯀꯣ ꯀꯩꯗꯧꯕꯩ ꯆꯣꯞꯇꯣꯏꯅꯣ ꯑꯗꯨꯃꯥꯏꯅꯅꯦ ꯅꯨꯄꯥ ꯊꯣꯛꯇꯕ ꯇꯧꯅꯨ ꯑꯩꯈꯣꯏꯅ ꯃꯣꯏ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯨꯕ꯭ꯔꯣ ꯂꯥꯛꯑꯣꯁꯦ ꯆꯥꯛ ꯆꯥꯊꯣꯛꯎꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯆꯤꯡꯒꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯃꯣꯏꯒꯤ ꯃꯑꯣꯡꯁꯦ ꯃꯅꯨꯡꯗ ꯋꯥ ꯑꯃ ꯁꯣꯏꯗꯅ ꯂꯣꯠꯄ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯅꯦ ꯃꯣꯏ ꯁꯤ ꯑꯋꯥꯡꯒꯤ ꯌꯥꯝꯕꯦꯝꯒꯤ ꯄꯥꯕꯨꯡ ꯅꯣꯡꯌꯥꯏꯗꯣ ꯈꯪꯕꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯇꯥ ꯅꯣꯡꯌꯥꯏꯔꯣ ꯃꯥꯅꯦ ꯀꯩ ꯈꯪꯗꯅꯤꯒꯦ ꯃꯥꯏ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯁꯦ ꯀꯩ ꯂꯝꯗꯅꯣ ꯑꯩꯈꯣꯏ ꯇꯥ ꯅꯣꯡꯌꯥꯏꯕꯨ ꯃꯆꯥꯅꯨꯄꯤ ꯌꯥꯎꯕ꯭ꯔꯅꯦ ꯌꯥꯎꯗꯦꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯂꯩꯇꯤꯌꯦ ꯃꯇꯝ ꯈꯔ ꯃꯆꯥꯅꯨꯄꯤꯒꯤꯗ ꯂꯩꯅꯤꯅ ꯆꯠꯈꯤꯌꯦ ꯑꯗꯨꯃꯗꯤ ꯑꯩ ꯄꯤꯖꯔꯔꯣꯏꯒꯦ ꯄꯥꯕꯨꯡꯗꯣ ꯃꯁꯥꯒ ꯉꯝꯗꯕꯗꯨꯗ ꯄꯣꯊꯥꯖꯅꯕ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯒꯤꯗ ꯂꯩꯈꯤꯕꯅꯦ ꯍꯌꯦꯡ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯎꯅꯕꯤꯔꯣ ꯉꯥꯏꯈꯣ ꯑꯝꯇ ꯈꯥꯝꯃꯣ ꯑꯕꯨꯡꯉꯣ ꯁꯦ ꯅꯦꯅꯦꯅ ꯂꯩꯔꯛꯏꯅꯦ ꯂꯧꯔꯣ ꯂꯧꯔꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯍꯅꯨꯕ ꯎꯅꯕ ꯂꯥꯛꯑꯦꯁꯦ ꯀꯅꯥ ꯊꯥꯏꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯒꯦꯗꯅ ꯄꯥꯕꯨꯡꯗꯒꯤ ꯋꯥꯔꯤ ꯇꯥꯕ ꯂꯥꯛꯄ ꯑꯣꯏꯕꯖꯥꯠꯅꯤꯗ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯒ ꯇꯥꯃꯣꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯗꯕꯤ ꯊꯣꯛꯂꯛꯏꯕ ꯀꯔꯤꯒꯤ ꯎꯅꯍꯜꯂꯤꯅꯣꯕ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯇꯥꯟꯊꯣꯛꯎꯁꯣꯕ ꯆꯠꯂꯣ ꯀꯩꯅꯣ ꯃꯤ ꯂꯥꯛꯑꯒ ꯑꯩꯅ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯧꯗꯣꯏꯅꯣ ꯃꯁꯤꯗꯤ ꯈꯪꯗꯦ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯒ ꯑꯃꯔ ꯍꯥꯏꯔꯒ ꯑꯝꯇ ꯇꯥꯟꯊꯣꯛꯈꯣꯕ ꯅꯠꯇꯗꯤ ꯂꯣꯏ ꯁꯤꯟꯅꯔꯅꯤꯕꯁꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯣꯛ ꯑꯝꯇ ꯀꯩꯝ ꯌꯥꯎꯗꯦ ꯀꯩꯒꯤꯅꯣꯕ ꯅꯄꯥꯅ ꯆꯞꯄꯦ ꯃꯥꯟꯅꯔꯗꯅ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣꯕ ꯅꯪ ꯋꯥ ꯉꯥꯡꯕꯗꯅꯦ ꯈꯔ ꯕ꯭ꯔꯦꯞ ꯐꯥꯎ ꯀꯣ ꯐꯥꯒꯤꯗꯩꯅꯦ ꯑꯩ ꯁꯥꯎꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯤꯁꯤನಿ ꯅꯠꯇꯦ ꯃꯤꯁꯤꯡꯗꯨꯕꯨ ꯑꯩꯅ ꯀꯧꯕ꯭ꯔꯕ ꯃꯤꯁꯤꯡꯗꯣ ꯑꯩꯅ ꯀꯧꯔꯨꯕ꯭ꯔꯕ ꯀꯧꯒꯦꯔꯥ ꯀꯧꯔꯣꯏꯔꯥ ꯅꯪꯒꯤ ꯅꯇꯧꯗꯨꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯅꯨꯄꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯅꯍꯥꯟꯅ ꯑꯩꯅ ꯑꯣꯂꯦꯛꯁꯣꯝꯗ ꯊꯝꯗꯣꯛꯈ꯭ꯔꯁꯦ ꯑꯗꯨ ꯌꯥꯔꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯈꯤꯒꯗ꯭ꯔꯕ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯅꯪꯕꯨ ꯑꯝꯇ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯑꯩꯈꯣꯏꯕꯨ ꯌꯣꯟꯖꯅꯤꯡ ꯂꯩꯕꯒ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯁꯤꯅꯕ ꯇꯥꯔꯦꯃꯤ ꯆꯠꯂꯣꯃꯤ ꯅꯪꯕꯨ ꯉꯥꯏꯈꯣ ꯅꯨꯄꯥ ꯆꯠꯂꯣꯃꯤ ꯀꯔꯝꯕꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯑꯩꯕꯨ ꯆꯠꯂꯒꯦꯁꯤ 시디에봐. 바보! 학상한 겁니다. 무슨네? 와이드 권 떨어라. 타모. 응? ꯑꯩꯈꯣꯏ ꯍꯅꯨꯕꯁꯦ ꯌꯥꯝ ꯊꯨꯅ ꯑꯣꯂꯦꯛꯁꯣꯝꯗ ꯊꯝꯗꯣꯛꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯋꯥ ꯌꯥꯝ ꯀꯥꯏꯅꯔꯛꯑꯅꯤ ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯍꯧꯕꯩ ꯐꯩꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯣꯏ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯅꯕ ꯇꯥꯔꯦ ꯊꯝꯗꯣꯛꯈꯤꯕꯅ ꯐꯔꯅꯤ ꯑꯉꯥꯡꯒꯁꯦ ꯃꯐꯝ ꯃꯔꯥ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯍꯅꯨꯕꯁꯨ ꯇꯨꯝꯃꯝꯈꯤꯔꯣꯏ ꯇꯥꯃꯣ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯎꯁꯗꯅ ꯁꯦ 바보. 까리노. 에이. 바본가 와암도 따나게나 클레이시 구이려니. 까리 마땅기 노네 붕어. 바봉나 ahal sumo silakpasida. ꯑꯩꯈꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯈ꯭ꯔꯒ ꯌꯨꯝꯗ ꯄꯥꯕꯨꯡ ꯃꯇꯣ ꯂꯩꯍꯧꯕꯁꯦ
ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯊꯕꯛꯀ ꯆꯤꯟꯕꯅꯤꯅ ꯄꯥꯕꯨꯡꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯁꯤꯟꯕꯁꯨ ꯑꯩꯈꯣꯏ ꯉꯝꯗꯦ ꯑꯗꯨꯅ ꯄꯥꯕꯨꯡꯁꯦ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯍꯜꯂꯁꯤꯔꯥꯅ ꯂꯩꯁꯅꯥ ꯏꯕꯥꯅꯤ ꯈꯟꯅꯔꯝꯃꯤꯕꯅꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯇꯨ ꯈꯣꯠ ꯇꯧꯔꯒ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯗꯤ ꯃꯗꯨꯗ ꯋꯥꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤ ꯌꯥꯏꯗ ꯌꯥꯏꯗ ꯏꯄꯥꯅ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯁꯤꯗ ꯏꯆꯥꯅꯅꯦ ꯏꯄꯥꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯔꯤꯕꯗꯨ 이봐 야이 ꯑꯗꯣ ꯏꯄꯥꯕꯨ ꯀꯔꯝ ꯀꯥꯟꯗꯗꯤ ꯆꯠꯀꯗꯣꯔꯤꯕ ꯌꯥꯔꯒꯗꯤ ꯉꯁꯤ ꯅꯣꯡꯅꯤꯁꯤꯗ ꯆꯠꯂꯁꯤꯔꯅ ꯈꯜꯂꯤꯕ 이붕어 ꯆꯠꯂꯁꯨ ꯇꯥꯡ 15ꯒꯤ ꯃꯇꯨꯡꯗ ꯆꯠꯄ ꯌꯥꯔꯣꯏꯗ꯭ꯔꯅꯦ ꯕꯥꯕꯨꯡ ꯂꯥꯏꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯃꯁꯤꯗ ꯆꯠꯍꯧꯕꯅ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯤꯕ ꯑꯗꯣ ꯏꯄꯥꯗꯤ ꯄꯣꯠ ꯆꯩꯒꯁꯨ ꯑꯃꯠꯇ ꯌꯣꯝ ꯈꯣꯠ ꯇꯧꯗ꯭ꯔꯤꯁꯤꯗꯤ ꯑꯗꯣ ꯌꯥꯔꯕꯗꯤ ꯌꯨꯉꯣ ꯇꯥꯡ 15ꯒꯤ ꯃꯇꯨꯡꯗ ꯆꯠꯁꯤ ꯄꯥꯕꯨꯡꯒꯤ ꯄꯣꯊꯤ ꯄꯣꯛꯀꯨ ꯃꯌꯥꯝꯁꯤꯡꯁꯦ 아다 탐밤 맘들 있디 뿌레서 그림도 까나로 바보 세 야라그디 하이행 항치치다 짜는 뭐 떠오시 ꯄꯨꯄꯨꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯑꯩ ꯄꯨꯄꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯀꯀꯥ ꯑꯩ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯒꯦꯔꯥ ꯑꯩ ꯄꯨꯄꯨꯗꯤ ꯌꯥꯝ ꯎꯅꯤꯡꯉꯦ ꯅꯦꯅꯦ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯣ ꯑꯩ ꯄꯨꯄꯨ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯄꯨꯗꯣꯏꯅꯦ